Kongjom Tengol Saba Loirabada British Singi Akan Balan Githorang Amasung Nongmei Top Yaurakpa Ubada Pauna Amasung Chongtha Major Anina Thowalda Lairiba Paningda Top Thabiraknaba Haijaki Adubu Top Pikide Top Piu Haibasi Kongjom Chatringaidagi Hana Hairabani Top Ki Wafam Asigi Matangda Sinthangi Wari Kongjom Parvagi Sai Kaya Malaikre Chongtha Mia Amasung Pauna Brajabasi Animak Yaiskul Lakpa Bora Chawbagi Lan Yaurubagi Jail Dagi Thadorokpa Kuidriba Maramna Chingnaduna Top Pikidabani Haina Masidi Warida Lairikta Penada Pangsak Sakpa Haibaduni Chap Chaba Kakpayadraba Maram Pangde Saitharol Kumbabada Su Yauramde Chongtha Miabu Ningthona Amasung Thobalgi Paningda Lairiba Maitei Lanmi gi Senapati Wangkhai Rakpa Maipak Sanana Thajadabagi Maram Amata Leite Mia Major Jobraj Tikendrajitki Oi Thangba Pambomni Ahing Nungthil Naidana Tumin Chaminna Duna Lairiba Angambani Mahakpu Thajaduna Kongjomda Tharibani Adudi Makoina Hanna Haijaraba Paubada Kari Maram Gito Pikhidrebanu Kongjom Gilan Pamda Top Pidabadu Yam Namunna Kalaga Pikidabani Oibe Yaba Maram Amadi Karigumba British Singi Makutta Maithiba Pangduna Top Adumun Kibatarabadi Konungdi Karina Ngakani Konung Ngak Nava Top Haksinduna Tham Kibani Haibada Toina Laloi Kale Manipur Sanalebaki Konung Kangla Kanbana Maruni Maitei Girajaba Kusukulai Pumba Kongjom Landa Loinabak Pontha Oina Thaba Achumba Oiroi Haibasi Wangkhai Rakpa Amasung Mahakka Loinana Thowanda Paningak Libangam Mathau Singi Pirepni Maramdi British Kilanmi Singna Matam Amatada Maigei Ahumdagi Manipur da Phujalakpani Madumakna Maram Oiduna Top Pikidabani Pauna Amasung Chongtha Jail Dagi Thadokpa Kuidri Haiduna Singnaduna Pikidabanate Matang Asida Miyamda Chamamnaba Mana Major Anina Top Piu Hairaglibasi Kongjom Lan Horakpa Matamda Maitei gi Top Asi Kadawaida Leibage Konungdagi Laurugadoribra Hebasine Madunate Konungdagi Amuk Lauragadova Natre Topti Matam Maduda Thobal Paningda Leirabane Kongjom Lan gi Matangda Miyamna Chumdaba Wari Kaya Masuline Sumdaba Wari Karadang Lokatjage Ahanbada Kongjom Landa Top Pikidabasi Thangal General gi Khujin Thaurangni Haiba Wari Ama Tattana Tai Wafamasi Yumpham Yaudabani Maramdi Top Piba Masung Pidabaga Thangal General ga Mari Amatta Leinade Ani Subada Tumudagi Sangsilakpa General Graham gi Sipai Sing Asi Saugai Jamba General Amasung Chongtha Mia Anina Tengnopalda Thattuna Nongmai Kapnai Nongmaina Panduna Saugai Jamba Amasung Chongtha Mia Tengnopalda Ture Wafam Asida Sengdok Ningba Amana Saugai Jamba General de Kongjom Lan Hogadaba Chahi Ani gi Mamangda Laikhidrabani Amasung Chongtha Miana Kaidaunungda Tengnopalda Lan Soknakhide Ahum Subada Kongjom Lan Hodringaida Lanban Manungda Paunaga Chongtha Miaga Tengol Saphamdu Lali Chumi Haine Yetnarakpadagi Thang Kanna Hainaki Paunana Thang Haiba Henmanina Khongpham Khara Lakcharaktuna Chongtha Mia Mathwai Mangba Taraba Matamda Singlen Sanana Chensinduna Khurumlaga Ojabu Nanai Chongtha gi Mathwai Asidang Kanjage Haiduna Paunada Haijabadagi Chongtha Major Hinghobani Asina Chingba Masidi Chongtha Mia Amasung Pauna Brajabasi Anigi Phajakraba Marida Amasung Manipur Itihasta Amuba Kali Taishin Baga Pangkhakne
British ki lanmi singna pumkoi koi kraba amasung yeknabaga lan soknaga dauba ngaihak tangai raba tanja sida tengol ngak liba maitai athauba ni ningai sangdanaраktuna thang yanage tongnai haibasi yamna chumdabada natana maitai haiba jati asibu mina hanthana khankigadaba thawongni mari subada singlen sana haibasi yamna nauriba angang amagumna matang asida hek hek taba phangi singlen sanadi khongjom lan gi matamda nupi na ha thi duna macha manga leirabani singlen sana phunga nai sanglakpana sagol ban moirang mayum leirak-tagi zulon khombi lauduna macha nipa ani amasung nupi ahum polami manga subada Major Chongtha miyadi khongjom lanfamdagi chen khraba michelni masidagi hena lanba wafam ama amuk leiraroi Chongtha miya khongjom landagi chen khi haibasi praman leitaba wafamni Major Maxwell na iramba aiba record tagi phangbadi Chongtha miyana mahakki bichar matamda haiki khongjom landa maitai lanmi gi luching puren ai hakni lanmi gi commander oina achauba thaudang lawkhiba Chongtha miyabu lanphamdagi chen khre haibasi chumthok haudrabadi tungi mirolna khongjom lan gi itihas asi lan lawkhiba yabagi akiba leire tasengbadi April 15 da British singa maitai lanmiga tengol manungda haktheng nana thang khuri ga yanarak lanpham adudadi supna tangi Major Chongtha miya mathan tangai hobani maitai gi athauba yambadi April 16 da mangjauna na sikhrabani taruk subada British ki maikaida khongjom lan soknaba yawba kasar gi maitai Subedar Lakhan Singh haiba masu pauna brajabasina mangak kakhalli thawdok asi saugat payaba praman natraga aiba amatta leite sumna nungaina baliba warini British singna Subedar Lakhan kowa kasar gi maitai amatta loina rakhide British singa loina rakhiba amasung Tikendrajit phakiba kasar gi maitai macha adugi mamingdi Khelendra Subedar kawi amasung taret subada Manipur ki political agent Mr. Grimwood ki nupibu Basandri mem saheb kawi koibi mem su kawi haina onthokna thawai tana ngangnari angang khangdabana tarabadi chumboi ningani mahakki mamingdi Mrs. Ethel Grimwood kawbani British singna langathel singthakta khillaga khongjom gi maitai tengol mathakta kaptharakhiba top ani adu 12-pounder mountain gun kawe masi karamba makhalgi top no hairabadi nongmai utonggi asangba insi yangkhai humdoini aduga nongmai utonggi arumbana pound 7 ka humbudrani panne nongmai masingi araubana insi mariga dasmik taruk ani aduga nongmai sari badhatuna senjengni masi gas lising amaga chama lapa mafam phawba sana kapangame aduga maru aduna second amada put lising amaga supna yangkhai mari yangna paiba ngame aduga nongmai marugi arumbana pound ani makhaini taramapan suba satabtegi aroiba sarukta 12-pounder hairiba top makhalasi khwaidagi sathiba amasung khwaidagi masing yamna toina sijinaba khulai ama oirame masigi maru asi yamna yangna paiba maramna mitna uba phawba phanghoude adugi su mathakta shrapnel maru kapa matamdadi leibakta tadringaida maru adu nongthakta pokhai British singi top ani aduna ordinary shell amasung shrapnel makhal animak maitai tengol da kaptharaki sakap talising amaga sanipan tara humdoi sajibugi tara marini panba Christap talising amaga sanipan maribudra mathoi April gi tang kulhumdoi sagol sen numitki numidang wairamda pauna brajabasi tuki April 15 da pauna sibagi pau phangbada mahakki mayanipa laisangbam zolon na chingduna khongjom da chalaga tang 16 ki ayukta brajabasi gi asiba haksang adu laururaga lakhi adubu imphal yoba khudong sadraduna arapti iril turen mapanda leiba yumkhaibam hiden da poloiki April 19 da pauna ture numit asimaktada wangkhai mairaba poilasu kakchinggi manau singda Sir Charles Leslie na luchingba British sipai kangbu amagi makutta
Maitai Sifai Kun Galoinana Matwai Thare. April Kunhomdoida Tumu Thadok Lamlaga General Graham April Tang Kunmarida Tengnopal Amasung April Tang Kunmangagi Ayukta Palenda Thungki. Mahakna Hek Thunglabaga Mahaki Officer Singh Captain Randall, Captain Carnegie, Captain Drowry, Lieutenant Grant, Lieutenant Cox na singbasingda Maitai Tengolda Landana Hukum Pire. Ayuktagi Soknaba Lana April Kunmangagi Numidang Wairamda Lan Loiki. Lana Duda Maitai Singh British ki Makut Tamaiti Bapangki. Khongjomda British Lanmi Singh Commander Captain Randall ni. Maitai Lanmi Singh Commander na Major Chongtha ni. April Kunmangada Khongjom Tengol Manungda British Singa Maitai Lanmi Singa Hakteng Nana Thanga Yanaba Numit Asidadi Maitai Tengolda Sukna Tangi Major Chongtha Mathan Tangai Hore Saknai Raba Maitai Angam Atho Makaidi Mangzo Nana Loinabak Tukre. April Kunmangada British Singa Hakteng Nana Sokna Kivalanda Major Chongtha Mahaki Hakchangi Mapam Ahumda Nongmaina Panduna Yahamna Tina Soki Lanmi Chani Hena Lanpam da Thawai Thaki Kaya Marum Amasu Asoka Panangki Lanmi Giluching Masu Sokle Khongjom Tengol Kaire Chongtha Lanpam da Soklaba Matungda Lanmi Singna Sagai Saduna Sapam Gilabu Pawa Puthoraki Makoi Thawalda Laiba Maitai Gi Paning Yaunaba Lakpane Toigo Masung Makoina Thawal Yobo Matamda Mi Amata Leramdre Khongjom Tengol Kaire Haiba Pau Pangbada Paningda Lehoba Wangkai Rak Pamay Paksana Amasung Yangkhoiba Major Numit Adumaki April Kunmangagi Numidangda Manipur gi Sana Konung Kangla Yauna Handoraki Maram Masidagi April Kuntarukta British Singna Chongtha Abu Thawal Dagi Paki Amasung Mahaki Bisa Loidri Pauba Jail da Thamki